Kuki Militant humbudraga mga rom Jiribam da Changsinkhre pawasi ngasi nungthil fongkiba Kangleipaki Maira pawsi dagi lawkhat savanay. Press na thajaba yaba mafamdagi fangba paw amagi matungina de ngasi nong manini asida afaba makalgi khulai paiba Kuki Militant humbudraga mga rom Surasanpur district lomdagi Jiribam tamna Changsinkhre haire pawasi na hai Kuki Militant humbudraga mga rom asi tangkak ahum thongna Jiribam da Changsinkhre Maruay na Jiribam district ki Borobekra subdivision gi manungsan ba lamtai khunawrom da Kuki Militant sing ase mathang sangsin dunang mitay khulsing de attack tawna ba sangsilak pani haire makata na ngasi nong manini asida Kuki Militant khara amasung Jiribam district ta thomjilang na ba sem saduna laire haire Leingakki school Yaona Lannai mama Kukisingna Mei Tharamle pawasi ngasi nung tilfong kiba Kangleipaki Maira pawsi dagi lawkhat savanay Jiribam district ki Tamenglong district ka tayo na ba kunggang singgi manungda mawayriba Babu Khan kulda ngasi nong alamday da Leingakki school Yaona Lannai mama Kuki Militant sing na Mei Tharamle ba yumadugi mapugi mameng warepam ibon be apok palay kidraba W iboy ay makawe housing na Bidyanagar multipurpose sports complex ki relief camp da sangsafam lawdo na layrakpa sahi alagle hayre ibon be na phongdorok pagi matungin na Masagi yumanaw ba masana bagi na magthamba akay ba upa kayaso. May chak ba da yawki ba da natan na imungi polam kuding magso may natum na chakre. Laingang na tuba midyang sang binabaso mahang na haizaragleng.